Mihat hena hatok pikraba Maheiroi ani ge asiba hakchang imong manung da sinadriphaoba hayengdagi hauduna khuthang chara henba phongdokhre changshilagani haina misi sigi matang da semkiba JAC ge convener laikhuram kanta maitai na phongdokhre wafamasi JAC sigi miyoi kayana saruk yaduna ngasi Manipur Press Club ta pangtokkiba paumi singa unaba mada phongdokhibane Mark the Makata na hai, Maheiroi ani hizam luangbi amadi fizam hemanjit, madam sang natiba kangdan later kibane, Maheiroi ani asiba putok na bahiduna lengaki mafam da takshinduna lake, Misi asigi achumba justice putok o haiduna Maheiroi yaw na lamdamasigi miyam na phongdokhre kaya changshilak pudagi, Miyat aduda chenaba miyoi kharadi fabangam kiba masigidamak, lengak po hainingai laitana thagat pa phongdokhre, adumak po Masina biyamgi apen banate, Jatnabigi matung inna asibagi mathaw mangam pangthokpa haiba amasulay maram masina asiba hakchang phongdriphaoba JAC na junction gadariba khuthang chara henbagi khongjang handokloi haiba wafam phongdokhi. Magi dharmagi matung inna aloi mathaw mangam haiba posi pangthokdriphaoba adumai tabnu sahin nga henba haibna singba tong atongan ba leibanina masi adum mapotu aikoi Manipur government na Bharat Sarkar na hena asetpa period to lepira kanda dead body do sinabiro matung ai JAC gi khumthang se ando bagi tanja to khoi lakane hai thasab do thamjage loina hojing maki oina di ai koi ne lepkiba tongan ba ai koi na sanction din hai khumthang sing do mak ai koi lep tana mo continue sathagi gani ai koi ayeng dagi horaga ai koi na khuthang chara hen bagi lebak miyam singthuna sathagani hai bu su ai koi hayeng dagi hongna bagi sem sadana leire maramaduna lebak miyam na ai koi JAC na lapal liba Tabok terumsing teman-teman khumthang singda asobo sozo kamadi mateng pangbi abisi JAC gi makai digi ai media gi thongda miyam da paujel sipse Amaromda JAC gi ko convener ngasekpam bimolana phongdokhibada Maheiroi ani gi mihat gi matang da makhoi khara fagalakpa sina rape case yawram gadra haibagi miyam da chingnaba leire maram asina mi CAC taraina laushin ba yaroi asiba hakchang phongdriphaoba JAC gi khongthang lepa leitana junction ki gani haiki Atopa step pharaga puriba kapu sinataba atopa CBI gi magi forcing sina magi dead body puthongna ba kari karamba abo step ama lokhali gi habi do khoi khangninge ba mamde number 1 dead body do khoi daka oeba madu dane dead body phangdraba mahandraga di ekoi na tanzeri ba dimasi da ekoi awa ba imong monong dong singa ise isa do hingna kanbiu na lawjama tamda Manipur sarkar na ise sarkar na tabi gi draga so hauji isa si khangka sini isa si bagi dead body do ekoi da sinabiu ekoi ge thoram pakthok sagi haiba neba aduna somda phare na lai da dead body se mag gi da haiba ge akiban lai aduna laibiri ba lebak sigi khuding makta praja khuding makta ekoi da phulmo da haisari ekoi ge ihose nepthaba ya ba tarza do oidri aduna ekoi na hayemba ekoi ge JAC ge side ge lapthok sakiba khuding makna khuthang sara hen ge thoram ma pakthok mina si haiba se mapung hana pakthok na ba gi da makta mipung khuding da gi lai ba hiram dam ire pa Manipur sa gi laibiri ba ekoi ge mara ba bi mai business club organization mara ba khuding makta ekoi na hayeng ge sigumba khungthang ji yaw piyo haidana ekoi social media ge khuthang da khulmo da zarga koi haijari o khamsa thamjagi